ngase nonne betiang khunda CRPF Cobra timna Naga Village Guard kem operation tawba lakpada rongmai naga nupi singna kanamukna bigi thawdok thokibagi mami amani haidi nun gai tu na mình gọi để sao mà nó không này thì cái đó sáng to không này rồi thì cái sao nó đi cái thể thế phong nó chỉ nó cái nó tổ thì nó tòa cái này cái và mình thấy nó cũng được có sao bằng đi nữa cái chỉ là trái mà thằng bằng thân hồ đó bằng thân hồ nun phải cái là nun ta cái gì cái nằm làm lồng rèn mai sừng gì mai thật vụt nè có mai lồng rèn nè có mày đi gần mà mày coi nó mày ai xe pin nó tỉnh thành nó tận nun bạc cái nó bên này thì nó giáo mình thấy nhá hay video này share solo của bấm bài bài có u có mình sai quay bằng lực mặt xuồng lóc hàng kayu mọi người nó kayu nun cái đuôi kayu là cái bấm nó có cái này là thằng nó thì nun nữa nè cái này nó mày ghét ta hả nó rồi phải Allah, chúng mày nó có xuống, nó nuôi pin lắm chúng mày. Hắn đây tụi này. Đi chậm nắp nữa nè. Ôi. Hai con đi đủ hai con cắt tí nè. From the now Indian Security Forces in Cobra Commando yauna apun team amana reinforcement oina Noli district manung sanba bichengda yamlaba Central Forcing reinforcement loina hariba si NBZ Naga Village Guard singi mathakta operation sathanabani haba pawmga loina thadon rakri Atopa pawmagi likhungi matung inadi saniga tare suba Cobra Battalion gi personal ani asu apan nang lehri hariba su khuthokna ba matamda None district ki None police station gi manung sana leiba lamdang mai village thoki ba thawdu amada ngasi ayukta hariba Cobra Commando ani si asu apan nang khibani hauji social media da viral oirali ba pawmna mo ngasi none da Cobra Commando madi Naga Village Guard ani khuthokna ba Naga balanti ama laikhidre hai laikhidra ba miwe dugi maming na lanbi mai riang mai none bazar gi hai ba miwe mani haina pawm nus makhatari hai riba thawdo sida Naga Village Guard ahum sokpaga loina na ahen ba aduga Cobra Commando ani ma so supanang khibani atopa pawmna MP Sarda PSC ki member oina khankhrai Manipur ki handak Rajya Sabha ki MP oina khankhrabi Sarda Devi bu India lenga ki Science and Technology Environment Forest and Climate Change ki department ga madi leinaba Parliamentary Standing Committee ki member oina khankhrai committee adu Dr. Meda Bishram Kulkarni na chairman oiri adu committee adu Lok Sabha amasung Rajya Sabha animak ki punna member kunthra ga mathu yauri heri amaromdana Kambiron Village ta total shutdown sangsing kre wapum magaloin na phungdurak wapum khra gari khati kita do mo khoi ngom gai thei ui goi
Kona di hagari. Khumli Bridge na Susampur Fezol Sandel amasung Tenopal Manipur lengak tiki tokhaina bagi lambi yatkri. Sahi asigi July tara Sandel district ki Gam Nom Village amadi Susampur ki El Molnoi Village anigi Lonava Gonpi Tural matata kokizau sina narco threat tegi phanglakpa senpham na sakiba Khumli Bridge na kokizau sina Manipur lengak tiki tokhaiba lenga ama semna babara sarkar takna duna lakiba ama amadi sai ohum hen hingsa gi thogok kya sa thaduna lakhiba dugi mahi phangba hore hena kokizau marak harau nungai bu Muknakhre thong asina Ferzol Susampur Sandel amadi Tengnopal fawba samnhanduna kha thangba Manipur gi sarukta kokizau maning tamna Mizoram gi more fawba ayat apana amadi athingba amata laitana sitokisin amadi pot puthok pusin gi thodang saba amadi piba khre thong asigi panamdi Mizoram amasu Myanmar gi sen state gi Susampur fawba athingba yaudana Pochakya Susampur bu regional logistic hub am oine samgatuna Susampur gi Ferzol Sandel Tengnopal amadi more fawba pochai supply to bani haujiti kokizau sing Imphal jiribam lambi amadi Imphal Dimapur lambi digi pochai pusilaktrabasu Sandel Tengnopal Ferzol amadi Susampur tangai fadana sangba polam sing phangdabagi hana awaba mai unarambadu hantare haujik tangai fadaba polam sing phangdabagi awaba mai unari basi kangpokpi amadi urkhulda khundaba kokizau kul khapta mangairi thong asi Manipur lengak ki knowledge yaudana sakhiba thongni hairagasu central government gi knowledge yaudana saba thong amara haibadudi hangningai ori thong asina kha thangba Manipur gi saruk Susampur gi na more phawba samnanduna unofficial oiba ASN highway amagumna Myanmar ga lalun itik tawba loisilak poina toba pawmana working committee ZTC Manipur gi maikaidagi emergency shutdown lauthokre Haribasi Walking Committee ZTC Manipur gi maikaidagi mara leijadraba Naga misam taruk phag bikhraga pastor ani yauna hokiba megi tang tarawm de English ngani ga kunga tarukta tamthina hat khibagi mayoktani hariba Naga misam taru asi hat pasibu justice puranaba honabagi mahuta khangsin usinadana hariba singasigi misang na kukising sanglaga wafam asi panbada natana yamna tahoidaba thabu oina ngasi Cobra team ZUFG gi yauna apun bahariba team asina makhoigi aun Naga blood singda Naga volunteers group NBG gi mathakta Wetiang Village ta ngasi sarona ayuki pung tarung taba matamda attack sa tharaki hainasu maral siri hariba wafam asida natana Cobra team amasu makhoigi collaborator singna makhoigi misam praja singbu sukaloi protect tawguni hadno warep loriba mioi sing sigi matakta attack sa tharakpaga loinana mara leidraba akhoigi pastor sing hat presengna ba sahing saraba mi saba ko ki militant singbona free thadokuna koitham thamle ba wapam yauna phungdorakli masiguma sing asina maram oiraga ZTC working committee gi maikai digi hariba sing asina maram oiraga khudaktagi hausimaktagi emergency shutdown national highway railway amasung national project sing territory sing inpui liangmai rongmai amasum zemi community sing gi manaktale project sing yauna athingba sing asi emergency shutdown sing asina konsin khrei